ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2024 ꯑꯣꯒꯁꯀꯤ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯊꯝꯖꯒꯗꯧꯔꯤꯕ ꯑꯁꯤ ꯃꯩꯇꯩ ꯋꯥꯍꯩ ꯑꯩꯈꯣꯏꯒꯤ ꯏꯗꯤꯌꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯗꯤꯌꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯗꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯏꯕ ꯂꯥꯏꯔꯤꯛ ꯃꯈꯜ ꯑꯃꯠꯇꯗꯁꯨ ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯖꯩ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯋꯥꯍꯩꯗ ꯈꯨꯔꯥꯏ ꯁꯥꯙꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ, ꯀꯔꯤꯗꯒꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯊꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯊꯝꯖꯒꯦ꯫ ꯑꯗꯨ ꯃꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯑꯍꯥꯟꯕꯗ ꯅꯣꯂꯨꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯒ꯭ꯔꯥꯖꯤꯗ ꯄ꯭ꯔꯣꯚꯥꯕ, ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯋꯥꯍꯩ, ꯑꯩꯈꯣꯏꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯑꯗꯨꯝ ꯄꯥꯟꯊꯩ ꯁꯨꯝꯕ ꯑꯩꯈꯣꯏ ꯍꯤꯟꯗꯤꯗ ꯃꯨꯍꯥꯎꯔꯦ ꯀꯍꯥꯎꯇꯦ ꯍꯥꯏꯕ ꯑꯁꯨꯝꯕꯁꯤ ꯑꯃꯗ ꯍꯥꯏꯕ, ꯑꯗꯨꯒ ꯃꯩꯇꯩꯂꯣꯟꯗꯁꯨ ꯍꯥꯏꯕ, ꯑꯗꯒꯤ ꯏꯪꯂꯤꯁꯇꯁꯨ ꯍꯥꯏꯕ, ꯕꯪꯒꯥꯂꯤꯗꯁꯨ ꯍꯥꯏꯕ, ꯈꯨꯗꯝ ꯑꯣꯏꯅ ꯌꯥꯝꯅ ꯅꯤꯡꯁꯤꯡꯖꯕꯗ ꯑꯃ ꯑꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯃꯩꯇꯩꯂꯣꯟꯗ ꯖꯒꯣꯏ ꯁꯥꯕ ꯍꯩꯇ꯭ꯔꯒ ꯄꯨꯡꯗ ꯇꯥꯏꯅꯕ, ꯄꯨꯡꯂꯣꯟꯗ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯆꯅ ꯖꯥꯅꯦ ꯑꯥꯡꯒꯟ ꯇꯦꯔꯥ ꯍꯥꯏꯕ ꯍꯤꯟꯗꯤꯗ, ꯑꯗꯨꯒ ꯏꯪꯒ꯭ꯔꯥꯖꯤꯗ ꯑꯦ ꯕꯦꯠ ꯋꯥꯛꯃꯦꯟ ꯀ꯭ꯋꯥꯔꯦꯜ ꯋꯤꯠ ꯍꯤꯁ ꯇꯨꯜꯒ ꯍꯥꯏꯕ, ꯑꯗꯒꯤ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯕ ꯍꯥꯏꯕ, ꯑꯦꯖ ꯌꯨ ꯁꯣ ꯌꯨ ꯃꯁ ꯔꯤꯞ ꯍꯥꯏꯕ, ꯖꯩꯁꯥ ꯀꯔꯅꯤ ꯖꯩꯁꯥ ꯋꯦꯁꯥ ꯚꯔꯅꯤ ꯀꯥꯏꯅ ꯍꯤꯟꯗꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯂꯩ꯫ ꯑꯗꯣ ꯁꯨꯛꯂꯩ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗꯗꯤ ꯂꯩꯔꯒ, ꯃꯩꯇꯩꯅ ꯍꯥꯏꯅꯕꯗꯗꯤ ꯂꯩꯔꯒ, ꯑꯇꯩ ꯂꯝꯗ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯖꯕ, ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯖꯕ, ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯀꯣꯟꯅꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯃꯃꯝꯁꯨ ꯂꯩꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯩꯃ ꯌꯦꯡꯂꯤꯉꯩ ꯈꯨꯅꯨ ꯀꯥꯕꯒ ꯍꯥꯏꯕ, ꯑꯗꯒꯤ ꯁꯥꯅꯣꯡꯕ ꯍꯤꯒꯥꯏꯋꯥ ꯍꯥꯏꯕ, ꯑꯗꯒꯤ ꯄꯦꯅꯥ ꯁꯛꯄꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯕ, ꯆꯤꯡꯈꯩ ꯊꯥꯟꯕꯤ ꯃꯤꯀꯧꯒ ꯍꯥꯏꯕ, ꯁꯥꯃꯨ ꯃꯊꯨꯟ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯕ, ꯂꯥꯏꯔꯦꯟꯅ ꯃꯒꯨꯟ ꯉꯥꯛꯄꯗ ꯀꯐꯨꯠꯅꯁꯨ ꯍꯥꯏꯅꯕ, ꯂꯐꯨꯠ ꯀꯥꯗꯨꯅ ꯁꯤ ꯀ ꯍꯥꯏꯅꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯃꯃꯝꯁꯨ ꯂꯩꯕ, ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯊꯥꯖꯅꯕꯤ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯇꯣꯉꯥꯟꯕ ꯑꯔꯊ ꯑꯃꯃꯝ ꯆꯦꯟꯕ ꯃꯇꯥꯡ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯚꯥꯕ ꯑꯣꯏꯅ, ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯔꯊ ꯑꯃ ꯐꯣꯡꯗꯣꯛꯅꯅꯕ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯕꯤꯒꯅꯤ꯫ ꯁꯨꯝꯕ ꯃꯌꯥꯝꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯎꯔꯧ ꯋꯥꯔꯤ, ꯄꯥꯎꯇꯥꯛ ꯋꯥꯔꯤ, ꯑꯗꯨ ꯍꯥꯏꯅ ꯑꯣꯖꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯗ ꯃꯌꯥꯝ ꯑꯣꯈꯥꯛ ꯁꯨꯅꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯉꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯁꯥꯙꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤꯃꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛ ꯑꯃꯠꯇꯗꯗꯤ ꯊꯦꯡꯅꯗꯕ, ꯑꯗꯨꯒ ꯍꯥꯏꯅꯕꯗꯤ ꯑꯗꯨꯝ ꯇꯥꯅꯤ꯫ ꯃꯁꯤ ꯃꯔꯨ ꯑꯣꯏꯅ ꯈꯨꯔꯥꯏ ꯃꯆꯥꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯔꯁꯨ, ꯍꯦꯛ ꯅꯥꯇꯩ ꯆꯥꯗꯕ ꯑꯃ ꯇꯧꯊꯣꯛꯂꯛꯄ ꯑꯣꯏꯔꯁꯨ, ꯀꯔꯤꯒꯨꯝꯕ ꯊꯣꯏꯗꯣꯛꯄ ꯑꯃ ꯇꯧꯊꯣꯔꯛꯄ ꯑꯣꯏꯔꯁꯨ, ꯑꯗꯒꯤ ꯃꯤꯡꯆꯠ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯍꯦꯛ ꯃꯌꯥꯝꯅ ꯃꯣꯏ ꯈꯨꯔꯥꯏ ꯑꯗꯨꯕꯨꯗꯤ ꯈꯨꯔꯥꯏ ꯁꯥꯙꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩꯅ ꯍꯥꯏꯅꯩꯗꯅ ꯒꯥꯏꯁꯦ ꯑꯗꯨꯝ ꯍꯥꯏꯕ, ꯃꯁꯤ ꯑꯩꯈꯣꯏꯗꯁꯨ ꯈꯨꯔꯥꯏ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯖꯔꯛꯈꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯣ ꯃꯁꯤꯒꯤꯁꯤ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯃꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯍꯥꯏꯅꯔꯛꯈꯤꯕꯅꯣ? ꯋꯥꯍꯩ ꯑꯃ ꯍꯥꯏꯅꯔꯛꯄ ꯍꯥꯏꯁꯤ ꯕꯥꯏ ꯋꯥꯔꯗ, ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯚꯥꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯋꯥꯍꯩ ꯑꯃ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔꯗꯤ ꯃꯥꯅ ꯂꯩꯐꯝ ꯊꯣꯛꯏ ꯀꯥꯏꯅ ꯈꯟꯖꯗꯅ ꯑꯩꯅ ꯁꯨꯝ ꯊꯤꯖꯤꯟꯖꯈꯤꯕꯅꯦ꯫ ꯑꯗꯣ ꯊꯤꯖꯤꯟꯖꯈꯤꯕ ꯃꯇꯥꯡꯗꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯣꯂꯦꯖ ꯇꯝꯂꯛꯄ ꯃꯇꯝ, ꯇꯝꯈꯠꯂꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯃꯁꯤ ꯈꯨꯔꯥꯏ ꯁꯥꯙꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩ ꯍꯥꯏꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯍꯥꯏꯔꯤꯅꯣ, ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯄꯄꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯄꯥꯕꯨꯡ ꯍꯥꯏꯅ ꯍꯪꯉꯛꯈꯤꯕꯗꯒꯤ ꯃꯁꯤ ꯑꯩꯅ ꯊꯑꯣꯏꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯈꯨꯔꯥꯏ ꯃꯥꯏꯀꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ, ꯑꯗꯒꯤ ꯃꯥꯏꯀꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯅꯖꯔꯒ ꯑꯩꯅ ꯀꯣꯏꯍꯪ ꯍꯪꯖꯈꯤꯕꯅꯤ꯫ ꯑꯗꯣ ꯀꯣꯟꯅ ꯑꯩꯈꯣꯏ ꯈꯨꯔꯥꯏꯒꯤ ꯑꯍꯟ ꯁꯤꯡꯗ ꯍꯪꯖꯔꯒ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯈꯪꯖꯔꯛꯈꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯖꯔꯛꯈꯤꯕꯁꯦ ꯑꯩꯅ 2019ꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 19 ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯩꯅ
ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯟꯗꯦ ꯀꯂꯝ ꯑꯩ ꯃꯇꯝ ꯑꯃ ꯏꯖꯔꯝꯕ ꯁꯅꯥ ꯂꯩꯄꯥꯛ ꯄꯥꯎꯆꯦꯒꯤ ꯃꯟꯗꯦ ꯀꯂꯝꯗ ꯑꯩꯒꯤ ꯑꯥꯔ ꯀꯦ ꯃꯩꯄꯥꯛꯁꯅꯥ ꯖꯔꯅꯦꯂꯤꯁ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗꯁꯤ 2018ꯗ ꯐꯪꯖꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯏꯕ ꯑꯥꯔꯇꯤꯀꯜ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ 29 ꯑꯩꯈꯣꯏ ꯖꯨꯂꯥꯏ 2019ꯁꯤꯗ ꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯅꯕꯤ ꯂꯣꯟꯗ ꯏꯗꯤꯌꯝꯗ ꯈꯨꯔꯥꯏ ꯁꯥꯗꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯑꯩ ꯄꯥꯊꯣꯛꯆꯒꯦ꯫ ꯃꯁꯤ ꯄꯥꯊꯣꯛꯆꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝ 3 ꯈꯛꯇꯪ ꯑꯩ ꯑꯌꯥꯝꯕ ꯈꯨꯔꯥꯏ ꯃꯥꯏꯀꯩꯒꯤ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜꯒꯤ ꯑꯅꯛꯄ ꯃꯤꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯪꯕꯤꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯒꯅꯤ꯫ ꯑꯩꯈꯣই ꯂꯝ 3 ꯈꯛꯇꯪ ꯑꯩ ꯍꯥꯏꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡ ꯍꯥꯏꯁꯤ ꯏꯝꯐꯥꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯍꯦꯛ ꯃꯌꯣꯜꯗꯒꯤ 0 ꯀꯤꯂꯣꯃꯤꯇꯔꯗꯒꯤ ꯎꯔꯈꯨꯜ ꯇꯥꯟꯅ ꯆꯠꯈꯤꯕ ꯃꯇꯝꯁꯤ ꯎꯔꯈꯨꯜ ꯔꯣꯗꯇ ꯆꯠꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ BOC ꯑꯋꯥꯡ BOC ꯌꯧꯔꯦꯔꯒ ꯃꯤꯅꯨꯊꯣꯡ ꯂꯥꯜꯂꯒ ꯆꯠꯀꯗꯣꯔꯤꯕꯅꯤ꯫ ꯃꯤꯅꯨꯊꯣꯡꯁꯤ ꯈꯤꯇꯪ ꯂꯥꯟꯊꯣꯛꯂꯛꯑꯦꯔꯒ ꯑꯩꯈꯣꯏꯒꯤ 500 ꯃꯤꯇꯔ 600 ꯃꯤꯇꯔꯗ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡ ꯍꯥꯏꯗꯅ ꯂꯝ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤꯗꯩꯁꯤꯗ ꯈꯨꯔꯥꯏ ꯇꯦꯂꯤꯄꯇꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇꯦꯂꯤ ꯊꯥꯎ ꯁꯨꯝꯕꯁꯤꯡ ꯀꯥꯡꯕꯨꯒꯤ ꯀꯣꯂꯣꯅꯤ ꯑꯃ ꯂꯩꯀꯥꯏ ꯑꯃ ꯂꯩ꯫ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡ ꯍꯥꯏꯅ ꯖꯒꯥ ꯑꯃ ꯂꯩ꯫ ꯃꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯠ ꯊꯧꯅꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡ ꯍꯥꯏꯔꯤꯕꯁꯤꯅꯦ ꯃꯅꯤꯄꯨꯔꯗ ꯀꯣꯡꯕ ꯁꯧꯗꯣꯡ ꯄꯨꯡ ꯍꯥꯏꯔꯤꯕꯁꯤꯅꯦ, ꯇꯦꯔꯥ ꯋꯥꯡꯊꯣꯟꯕꯤ ꯄꯨꯡ ꯍꯥꯏꯔꯤꯕꯁꯤꯅꯦ, ꯀꯛꯋꯥ ꯂꯝꯗꯥꯏ ꯄꯨꯡ ꯍꯥꯏꯔꯤꯕꯁꯤꯅꯦ꯫ ꯆꯍꯤ ꯀꯨꯝ ꯁꯔꯣꯏ ꯈꯥꯡꯕ ꯀꯩꯅꯣ ꯑꯣꯏꯅ ꯁꯔꯣꯏ ꯈꯥꯡꯕ ꯅꯨꯃꯤꯠꯁꯤꯗ ꯃꯐꯝ 3ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯄꯨꯟꯅ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝꯁꯤ ꯉꯁꯤꯃꯛꯁꯨ ꯄꯥꯡꯊꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡꯁꯤ ꯂꯥꯟꯊꯣꯛꯑꯒ ꯍꯥꯏꯕꯗꯤ ꯈꯨꯔꯥꯏ ꯇꯦꯂꯤꯄꯇꯤꯁꯤ ꯂꯥꯟꯊꯣꯛꯑꯒ ꯁꯨꯝ ꯀꯤꯂꯣꯃꯤꯇꯔ 1ꯒꯤ ꯈꯤꯇꯪ ꯍꯦꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯒꯅꯤ, ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯕꯖꯥꯔ ꯂꯩꯔꯒꯅꯤ꯫ ꯂꯝꯂꯣꯡ ꯕꯖꯥꯔꯁꯤꯗꯒꯤ ꯎꯔꯈꯨꯜ ꯂꯝꯕꯤꯗ ꯍꯥꯏꯗꯤ ꯑꯋꯥꯡ ꯄꯥꯡꯅ ꯎꯔꯈꯨꯜ ꯂꯝꯕꯤꯗ ꯀꯤꯂꯣꯃꯤꯇꯔ 1.5 ꯑꯃꯨꯛ ꯍꯥꯏꯊꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯣꯏꯖꯔꯤꯕ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯍꯥꯏꯕꯁꯤ ꯌꯧꯔꯒꯅꯤ꯫ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯍꯥꯏꯁꯤ ꯁꯣꯔꯣꯛ ꯋꯥꯡꯃꯗꯅ ꯈꯨꯔꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯁꯨ ꯂꯩꯔꯦ, ꯊꯣꯉꯥꯝ ꯂꯩꯀꯥꯏꯁꯨ ꯂꯩꯔꯦ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯒ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯆꯥꯏꯔꯦꯟ ꯊꯣꯡ ꯍꯥꯏꯅ ꯀꯣꯡꯕ ꯊꯣꯡ ꯂꯥꯟꯕ ꯊꯣꯡ ꯑꯃ ꯂꯩꯔꯤ꯫ ꯊꯣꯡꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒꯗꯤ ꯈꯨꯔꯥꯏ ꯈꯣꯝꯃꯤꯗꯣꯛ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯥꯕꯩꯁꯣꯏ ꯍꯥꯏꯕ ꯄꯥꯡꯒꯟ ꯈꯨꯟꯖꯥꯎ ꯁꯤ ꯊꯦꯡꯅꯕꯤꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯈꯥꯕꯩꯁꯣꯏ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯋꯥꯡꯈꯩ ꯄꯨꯡꯖꯥꯎ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯆꯧꯕ ꯂꯝꯄꯥꯛ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯂꯩꯀꯥꯏ 4ꯒꯤ ꯑꯩꯈꯣই ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ, ꯑꯗꯒꯤ ꯁꯥꯖꯣꯔ ꯂꯩꯀꯥꯏ, ꯊꯣꯉꯥꯝ ꯂꯩꯀꯥꯏ, ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯊꯥꯗꯣꯛꯐꯝ, ꯑꯩꯈꯣꯏꯅ ꯁꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯌꯨꯛꯇ ꯌꯨꯝꯒꯤ ꯁꯟꯁꯤꯡꯁꯤ ꯊꯥꯔꯛꯄ, ꯑꯩꯈꯣꯏꯒꯤ ꯑꯗꯨꯐꯥꯎ ꯍꯣꯏꯔ ꯄꯣꯔꯛꯑꯒ ꯋꯥꯡꯈꯩ ꯄꯨꯡꯖꯥꯎꯁꯤꯗ ꯍꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯟ ꯅꯍꯥ ꯊꯣꯛꯂꯛꯀꯗꯣꯏꯅꯤ꯫ ꯄꯥꯡꯒꯟꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯣꯏ ꯉꯁꯤꯒꯤ ꯈꯥꯕꯩꯁꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯈꯣꯡꯂꯝ ꯍꯥꯏꯇꯥꯔꯦ, ꯇꯨꯔꯦꯜ ꯏꯁꯤꯡꯒꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗꯗꯤ ꯇꯨꯔꯦꯜꯒꯨꯝꯕꯅꯤ, ꯃꯁꯤ ꯂꯥꯟꯊꯣꯛꯑꯦꯔꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ MR ꯂꯩꯔꯤꯕ ꯑꯗꯒꯤ ꯈꯨꯔꯥꯏ ꯁꯖꯤꯋꯥ ꯖꯦꯜꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯁꯤꯗ ꯁꯟꯖꯥꯕꯨꯡ ꯑꯣꯏꯔꯝꯗꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯄꯤꯛꯁꯤꯜꯂꯦ, ꯃꯥꯏꯀꯩꯗ ꯀꯩꯅꯣ ꯂꯩꯔꯦ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯁ꯭ꯀꯨꯜꯅꯆꯤꯡꯕ ꯋꯥꯛꯁꯣꯞꯅꯆꯤꯡꯕ ꯂꯩꯔꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯧꯖꯤꯛ ꯂꯝꯄꯥꯛꯁꯤ ꯌꯥꯝ ꯐꯖꯅ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ꯫ ꯑꯩꯈꯣই ꯂꯩꯀꯥꯏ 4ꯒꯤ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯃꯥꯏꯀꯩꯒꯤꯗ ꯃꯅꯤꯄꯨꯔꯒꯤꯁꯨ ꯃꯃꯤꯡ ꯆꯠꯄ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯑꯩꯈꯣꯏꯒꯤ YOSC ꯍꯥꯏꯔꯤꯕ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯁꯥꯟꯅꯕꯨꯡ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯝꯄꯥꯛꯅꯤ꯫ ꯃꯁꯤꯃꯒ ꯁꯛꯇꯥꯛꯆꯒꯦ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡ, ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯋꯥꯡꯈꯩ ꯄꯨꯡꯖꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝ 3 ꯑꯁꯤ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯒꯗꯣꯔꯤꯕ ꯉꯁꯤꯒꯤ ꯈꯨꯔꯥꯏ ꯁꯥꯗꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯄꯥꯊꯣꯛꯆꯒꯗꯣꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯂꯝ 3 ꯑꯁꯤ ꯄꯟꯖꯔꯛꯀꯅꯤ꯫ ꯃꯁꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯖꯤꯟꯕꯤꯅꯕ
ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯐꯝꯗ ꯈꯪꯍꯟꯖꯔꯤ ꯑꯩꯅ 2019ꯒꯤ ꯖꯨꯂꯥꯏꯒꯤ 29ꯗ ꯏꯖꯈꯤꯕ ꯑꯩꯈꯣꯏ ꯋꯥꯔꯦꯡ ꯄꯥꯎꯆꯦꯒꯤ ꯋꯥꯔꯦꯡ ꯃꯩꯇꯩꯒꯤ ꯍꯥꯏꯅꯕꯤ ꯂꯣꯟꯗ ꯍꯥꯏꯗꯤ ꯏꯗꯤꯌꯝꯗ ꯈꯨꯔꯥꯏ ꯁꯥꯗꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯕꯗ ꯒꯨꯟꯗꯥ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯂꯝꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯂꯩꯅꯔꯝꯃꯤ ꯑꯗꯨꯒꯨꯝꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅ ꯐꯥꯎꯕ ꯃꯥꯏꯀꯩ ꯂꯥꯟꯅ ꯃꯃꯤꯡ ꯆꯠꯄ ꯃꯅꯤꯄꯨꯔ ꯁꯤꯟꯅ ꯃꯃꯤꯡ ꯆꯠꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯐꯥꯒꯠꯂꯛꯈꯤꯕ 1990ꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯁꯤꯡꯖꯃꯩꯔꯣꯝꯒꯤ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝꯊꯣꯡꯂꯣꯝꯒꯤ ꯎꯔꯤꯄꯣꯛ ꯁꯒꯣꯜꯕꯟ ꯂꯣꯝꯒꯤ ꯊꯥꯡꯃꯩꯕꯟ ꯂꯣꯝꯒꯤ ꯈꯨꯔꯥꯏꯔꯣꯝꯒꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯁꯤꯟꯅ ꯃꯃꯤꯡ ꯆꯠꯂꯕ ꯒꯨꯟꯗꯥꯁꯤꯡꯒꯤ ꯃꯃꯤꯡ ꯀꯌꯥ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯒꯨꯟꯗꯥ ꯍꯥꯏꯕꯁꯤ ꯀꯝꯗꯧꯕꯅꯣ ꯀꯔꯤꯅꯣ ꯍꯪꯂꯛꯂꯕꯗꯤ ꯃꯗꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯁꯛꯇꯥꯛꯄ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯑꯩꯈꯣꯏꯅ ꯎꯔꯛꯈꯤꯕ ꯒꯨꯟꯗꯥꯅꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯏꯝꯐꯥꯜꯒꯤ ꯃꯤ ꯆꯤꯜꯂꯤꯕ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯡꯗ ꯆꯨꯔꯨꯞ ꯐꯩꯅ ꯃꯐꯨꯔꯤꯠ ꯃꯄꯥꯝꯕꯣꯝ ꯇꯥꯈꯠ ꯀꯣꯂꯥꯔ ꯊꯦꯛꯀꯠ ꯃꯁꯛ ꯏꯔꯤ ꯂꯤꯈꯠ ꯀꯔꯤꯁꯨ ꯏꯅꯠ ꯅꯠꯇꯕꯒꯤꯁꯨ ꯃꯤꯉꯣꯟꯗ ꯈꯠꯅꯕ ꯍꯧꯗꯨꯅ ꯍꯦꯛ ꯐꯨꯅꯕꯒꯨꯝꯕ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯃꯈꯣꯏꯕꯨ ꯒꯨꯟꯗꯥ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯩꯍꯥꯛꯅ ꯇꯁꯦꯡꯅ ꯅꯛꯅ ꯈꯪꯖꯍꯧꯕ ꯈꯨꯔꯥꯏꯒꯤ ꯃꯃꯤꯡ ꯆꯠꯈꯤꯕ ꯒꯨꯟꯗꯥꯅꯤ ꯍꯥꯏꯕ ꯑꯃꯈꯛꯇꯤ ꯄꯟꯖꯔꯤꯕ ꯒꯨꯟꯗꯥꯅꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝ ꯇꯧꯈꯤꯗꯦ ꯃꯥꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨꯒꯤ ꯀꯌꯥ ꯑꯃꯗꯤ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯅ ꯃꯃꯤ ꯇꯥꯈꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯇꯥꯕꯗꯧꯅ ꯑꯗꯨꯝ ꯃꯤꯠꯇ ꯁꯪꯁꯪ ꯎꯕꯗꯧꯅ ꯊꯣꯛꯏ ꯍꯥꯏꯖꯔꯤꯕꯁꯤ ꯑꯩꯍꯥꯛꯅ ꯅꯛꯅ ꯈꯪꯖꯍꯧꯕ ꯃꯥꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯈꯨꯔꯥꯏ ꯒꯨꯟꯗꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯃꯥꯃ ꯍꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯒ ꯅꯛꯅ ꯂꯩꯃꯤꯟꯅꯕ ꯀꯣꯂꯨꯞ ꯑꯃꯒꯤꯅꯤ ꯑꯩ ꯃꯃꯤꯡꯗꯤ ꯄꯟꯖꯗ꯭ꯔꯦ ꯃꯥꯃ ꯍꯥꯏꯅꯗꯃꯛ ꯁꯛꯇꯥꯛꯆꯔꯒꯦ ꯏꯔꯩꯀꯥꯏꯗ ꯗꯥꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯐꯤꯁꯥꯔ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯊꯣꯏꯗꯣꯛꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯨ ꯂꯩꯔꯝꯗꯦ LP ME ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯀ꯭ꯂꯥꯔꯛ ꯐ꯭ꯂꯥꯛ ꯑꯣꯏꯕꯗꯤ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯖꯝꯒꯤ ꯑꯃꯗꯤ ꯅꯛꯅꯕ ꯁꯥꯒꯩꯒꯤꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯃꯤ ꯅꯛꯅꯕ ꯃꯔꯤ ꯃꯇꯥꯒꯤꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯈꯪꯂꯛꯄꯗ ꯇꯥꯖꯧꯒ ꯇꯌꯥꯏꯒ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯑꯅꯝꯕꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯇꯝꯍꯧꯗꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯁꯨꯡꯆꯠ ꯆꯠꯍꯧꯗꯕ ꯃꯈꯣꯏꯒꯤ ꯂꯦꯡꯒꯥꯁꯤꯡꯒ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯎꯔꯝꯗꯦ ꯂꯧꯃꯤꯅ ꯈꯨꯜꯂꯤꯡꯕ ꯂꯩꯀꯥꯏꯅꯤ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄ ꯃꯇꯝꯗꯨꯗ ꯗꯥꯛꯇꯔꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯀꯥꯏ ꯈꯨꯜꯂꯛꯇ ꯑꯅꯥꯕ ꯌꯦꯡꯕꯒꯤ ꯍꯦꯛ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ MB ꯗꯥꯛꯇꯔ ꯅꯟꯗꯕꯥꯕꯨ ꯔꯣꯏꯕꯨ ꯄꯣꯛꯄ ꯗꯥꯛꯇꯔ ꯚꯣꯔꯣꯠꯅꯤ ꯍꯥꯏꯕꯁꯤ ꯀꯣꯟꯅ ꯈꯪꯂꯛꯈꯤꯕꯅꯤ ꯗꯥꯛꯇꯔ ꯚꯣꯔꯣꯠꯀꯤ ꯃꯃꯥꯡꯗꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯤꯁꯨꯕ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯗꯥꯛꯇꯔ ꯅꯤꯡꯊꯧꯖꯝ ꯂꯩꯔꯦꯟ ꯁꯤꯡꯅꯁꯨ ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯏꯪꯂꯤꯁ ꯁꯥꯐꯔꯤ ꯁꯨꯠ ꯁꯦꯠ ꯃꯀꯣꯛꯇ ꯁꯥꯐꯔꯤ ꯇꯣꯄꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯥꯎꯅ ꯈꯨꯔꯥꯏ ꯃꯥꯏꯀꯩꯒꯤ ꯈꯨꯡꯒꯪ ꯁꯤꯟꯕ ꯊꯨꯡꯅ ꯑꯅꯥꯕ ꯊꯤꯗꯨꯅ ꯂꯥꯏꯌꯦꯡꯕꯤꯕ ꯍꯦꯛ ꯆꯠꯂꯝꯃꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯎꯔꯛꯈꯤꯕ ꯗꯥꯛꯇꯔ ꯚꯣꯔꯣꯠ ꯑꯗꯨꯗꯤ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯉꯤ ꯉꯧꯁꯣꯔꯣꯛ ꯉꯧꯕ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯁꯦꯠꯂꯤ ꯑꯗꯨꯒꯨꯝꯕ ꯐꯤꯖꯣꯜꯗꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥ ꯂꯧꯃꯤꯗꯨꯁꯨ ꯑꯗꯨꯝ ꯁꯦꯠꯂꯤ ꯁꯥꯏꯀꯜꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯗꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯈꯤꯗꯦ ꯃꯇꯝ ꯃꯗꯨꯗ ꯑꯩꯍꯥꯛꯅ ꯀꯜꯂꯛꯆꯈꯤꯕꯗꯤ ꯒꯨꯟꯗꯥꯅꯤ ꯍꯥꯏꯕ ꯃꯥꯃꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯗꯨꯅꯤ ꯃꯥꯃ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗ ꯂꯩꯔꯝꯕ ꯒꯨꯟꯗꯥ ꯍꯨꯔꯥꯟꯕ ꯁꯅꯤꯡꯍꯟꯕ ꯈꯨꯅꯨ ꯇꯨꯅꯕ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯌꯨ ꯊꯛꯄ ꯃꯌꯥꯝꯒꯤ ꯄꯨꯔꯦꯜ ꯑꯣꯏꯔꯝꯃꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯆꯠꯊꯅꯔꯝꯕ ꯅꯨꯄꯤ ꯆꯤꯡꯕꯒꯤ ꯀꯂꯥꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯈꯤ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯐꯥꯎꯔꯕ ꯒꯨꯟꯗꯥꯁꯤꯡꯅ ꯃꯥꯃꯕꯨ ꯅꯨꯄꯤ ꯆꯤꯡꯕꯤꯅꯕꯒꯤ ꯅꯦꯛꯄ ꯂꯥꯛꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯤꯡꯖꯃꯩꯔꯣꯡꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯒꯨꯟꯗꯥ ꯑꯃ ꯑꯅꯤꯁꯨ ꯌꯥꯎꯔꯛꯈꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯂꯥꯇꯣꯟꯗ ꯄꯌꯥꯅ ꯄꯌꯥꯅ ꯄꯨꯟꯕ ꯑꯣꯛꯁꯥ ꯄꯨꯔꯛꯈꯤ ꯃꯗꯨ ꯊꯣꯡꯅꯕꯒꯤꯗꯤ ꯃꯥꯃꯅ ꯒꯨꯟꯗꯥ ꯑꯣꯏꯖꯔꯕꯁꯨ ꯃꯥꯃꯕꯨ ꯄꯣꯛꯄ ꯏꯕꯣꯛꯀꯗꯤ ꯕꯩꯁꯅꯕꯅꯤꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕ ꯌꯥꯗꯕꯅꯤꯅ ꯃꯥꯃꯣꯏꯒꯤ ꯃꯅꯤꯡ ꯂꯧꯕꯨꯛꯇ ꯊꯣꯡꯉꯤ ꯃꯗꯨ ꯊꯣꯡꯅꯕꯒꯤ ꯀꯣꯟ ꯂꯤꯛ ꯁꯤꯡꯅꯆꯤꯡꯕ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟꯒꯤ ꯐꯦꯡꯗꯣꯛ ꯐꯦꯡꯖꯤꯟꯒꯤ ꯊꯕꯛ ꯃꯥꯃꯒꯤ ꯃꯆꯥꯁꯤꯡ ꯊꯣꯛꯄ ꯑꯩꯒꯤ ꯃꯔꯨꯞ ꯚꯥꯏ ꯑꯃꯒ ꯑꯩꯒꯅ ꯇꯧꯔꯛꯈꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯅꯗꯤ ꯈꯪꯗꯅ ꯑꯣꯛꯁꯥ ꯆꯥꯕꯒꯤ ꯃꯍꯥꯎ ꯑꯗꯨꯃꯛ ꯈꯪꯂꯛꯈ꯭ꯔꯦ
ꯃꯥꯝꯃꯅ ꯒꯨꯟꯗꯥ ꯑꯣꯏꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯃꯛ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯉꯛꯄ ꯃꯁꯛ ꯑꯃꯅꯤ꯫ ꯃꯥꯝꯃꯕꯨ ꯄꯣꯛꯄ ꯏꯕꯨꯕꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯛ ꯈꯣꯡꯕ ꯌꯥꯝ ꯄꯥꯝꯅꯔꯝꯕꯗꯣ ꯃꯥꯏꯛ ꯑꯃ ꯂꯩꯕꯤꯔꯒ ꯃꯥꯏꯛ ꯈꯣꯡꯕ ꯊꯥꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯂꯩ꯫ ꯌꯥꯝ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯛ ꯈꯣꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯩꯁꯤꯗ ꯑꯉꯛꯄ ꯑꯣꯏꯔꯝꯕ ꯃꯥꯏꯛ ꯈꯣꯡꯕꯁꯤꯡꯕꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯧꯅꯔꯝꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯥꯝꯃꯗꯨ ꯃꯁꯥ ꯄꯥꯛꯇꯛꯅ ꯃꯔꯦꯞ ꯋꯥꯡꯉꯤ, ꯏ ꯊꯥꯡꯅ ꯉꯧꯁꯣꯔꯣꯛ ꯉꯧꯏ, ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯩ, ꯃꯁꯥ ꯑꯣꯈꯥꯛ ꯅꯥꯜꯂꯤ, ꯋꯥꯔꯤ ꯇꯥꯔꯕꯁꯨ ꯂꯤꯔꯕꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯌꯥ ꯎꯠꯅ ꯍꯤ ꯍꯤ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯀꯜꯂꯤ, ꯉꯥꯡꯕꯗ ꯅꯣꯡꯃꯤ ꯃꯤ ꯌꯥꯝꯅ ꯈꯣꯜꯂꯤ, ꯅꯨꯃꯤꯗꯥꯡ ꯂꯩꯀꯥꯏ ꯀꯣꯏꯊꯣꯛꯄꯗ ꯀꯨꯝꯃꯩ ꯐꯤꯌꯣꯡꯗ ꯀꯣꯠ ꯁꯨꯠ ꯇꯥꯏ ꯇꯧꯒꯜꯂꯤ, ꯑꯄꯥꯛꯄ ꯁꯟꯒ꯭ꯂꯥꯁ ꯑꯅꯣꯛ ꯑꯃ ꯃꯃꯤꯠꯇꯤ ꯈꯨꯝꯗꯅ ꯂꯋꯥꯏꯗ ꯀꯥꯡꯈꯠꯂꯒ ꯎꯛꯀꯜꯂꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯆꯈꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯍꯧꯕꯗ ꯃꯥꯝꯃꯒꯤ ꯃꯄꯨꯟꯁꯤꯗ ꯕꯣꯔ ꯖꯥꯇ꯭ꯔꯥ 3ꯂꯛ ꯇꯧꯗꯨꯅ ꯂꯨꯍꯣꯡꯈꯤ꯫ ꯃꯌꯨꯝꯗ ꯅꯨꯄꯤ ꯂꯩꯅ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇꯦ, ꯂꯨꯍꯣꯡꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯝꯂꯒ ꯈꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯣꯡꯈꯤꯕꯅꯤ꯫ ꯃꯥꯝꯃꯕꯨ ꯄꯣꯛꯄꯤ ꯏꯕꯣꯛꯅ ꯅꯠꯇ꯭ꯔꯒ ꯅꯧꯅ ꯂꯥꯛꯄꯤ ꯏꯅꯦꯅ ꯃꯔꯛ ꯃꯥꯝꯃꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯈꯣꯡꯎꯞꯅꯆꯤꯡꯕ ꯅꯨꯡꯁꯥ ꯐꯧꯗꯣꯛꯄꯗꯗꯤ ꯄꯧꯂꯥꯡꯈꯣꯛ ꯊꯟꯈꯤ, ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯁꯟꯈꯤ, ꯃꯐꯤ ꯃꯔꯣꯟ ꯈꯣꯡꯎꯞꯀ ꯌꯥꯝꯅ ꯃꯔꯣꯜ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ꯫ ꯂꯩꯀꯥꯏꯗꯗꯤ ꯃꯥꯝꯃꯒꯤ ꯑꯉꯛꯄ ꯃꯒꯨꯟꯅꯤ꯫ ꯂꯩꯀꯥꯏꯅ ꯌꯥꯝꯅ ꯌꯥꯏ, ꯂꯩꯀꯥꯏꯗ ꯌꯨ ꯉꯥꯎꯗꯦ, ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯠꯅꯗꯦ, ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯊꯦꯡꯅꯕꯗ ꯈꯨꯔꯨꯝꯒꯜꯂꯤ, ꯄꯣꯠꯐꯝ ꯐꯝꯕꯤꯒꯤ ꯆꯥ ꯁꯤꯡꯖꯨ ꯀꯥꯡꯉꯧ ꯕꯣꯔꯥ ꯄꯤꯊꯛꯀꯜꯂꯤ, ꯀ꯭ꯋꯥ ꯆꯨꯔꯨꯞ ꯕꯦꯔꯤ ꯂꯥꯟꯒꯜꯂꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯗ ꯏꯕꯥꯌꯥꯏꯃ ꯏꯆꯦ ꯌꯥꯏꯃ ꯍꯥꯏꯕꯗꯒꯤ ꯍꯦꯜꯂꯝꯗꯦ꯫ ꯑꯊꯥꯞꯄ ꯈꯨꯡꯒꯪꯒꯤ ꯀꯅꯥꯒꯨꯝꯕ ꯂꯧꯃꯤꯒꯤ ꯁꯟ ꯏꯔꯣꯏ ꯍꯨꯔꯥꯟꯈꯤꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯄꯥꯕꯒ ꯈꯪꯅꯗꯨꯅ ꯆꯪꯂꯛꯂꯕꯗꯤ ꯃꯤ ꯊꯥꯗꯨꯅ ꯃꯥꯝꯃꯕꯨ ꯊꯤꯍꯟꯗꯨꯅ ꯀꯧꯍꯜꯂꯤ꯫ ꯄꯥꯕꯅꯕꯨ ꯀꯧꯔꯕꯗꯤ ꯆꯦꯜꯂꯛꯇꯨꯅ ꯃꯥꯡꯈꯤꯕ ꯁꯟ ꯏꯔꯣꯏ ꯊꯤꯗꯨꯅ ꯐꯪꯍꯜꯂꯝꯃꯤ꯫ ꯄꯥꯕꯅꯕꯨ ꯍꯥꯏꯔꯕꯗꯤ ꯁꯟꯅꯤꯡꯍꯟ ꯁꯦꯟ ꯑꯃꯨꯛꯇ ꯂꯧꯈꯤꯗꯦ ꯍꯥꯏ꯫ ꯃꯥꯝꯃꯅ ꯃꯌꯨꯝꯗ ꯂꯩꯔꯕꯗꯤ ꯂꯩꯀꯥꯏꯗ ꯁꯟ ꯃꯥꯡꯅꯔꯝꯗꯦ, ꯁꯒꯨꯟ ꯇꯧꯅꯔꯝꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯨꯔꯥꯟ ꯈꯣꯠꯂꯥꯟ ꯇꯧꯔꯕꯗꯤ ꯀꯔꯝ ꯇꯧꯕꯅꯣ ꯈꯪꯗꯦ, ꯍꯦꯛꯇ ꯐꯥꯔꯛꯂꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯁꯤꯟꯅꯗꯨꯅ ꯈꯣꯡꯒꯣꯏꯅꯍꯜꯂꯝꯃꯤ꯫ ꯃꯇꯤꯛꯄꯨꯗꯤ ꯑꯣꯈꯥꯛ ꯂꯩꯈꯤꯕ ꯖꯥꯠꯅꯤ ꯃꯥꯝꯃꯗꯨ꯫ ꯃꯥꯝꯃꯕꯨ ꯐꯥꯕ ꯂꯥꯛꯄ ꯊꯅꯥ ꯊꯦꯡꯅꯈꯤꯗꯦ꯫ ꯀꯦꯞꯇꯦꯟ ꯆꯨꯔꯨꯞ ꯍꯩ ꯔꯥ ꯄꯨꯔꯛꯇꯨꯅ ꯃꯥꯝꯃꯕꯨ ꯎꯅꯕ ꯂꯥꯛꯈꯤꯕꯗꯤ ꯀꯌꯥꯅꯤ꯫ ꯃꯥꯝꯃꯒꯤ ꯒꯨꯟꯗꯥ ꯇꯧꯔꯨꯐꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯥꯒꯥꯂꯦꯟ ꯑꯁꯥꯝ ꯌꯧꯏ ꯍꯥꯏꯅꯈꯤ꯫ ꯂꯩꯀꯥꯏꯗ ꯀꯥꯔꯟ ꯇꯥꯔꯕ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗ ꯃꯥꯝꯃꯅ ꯐꯨꯊꯕ ꯈꯨꯠꯐꯨꯗꯤ ꯑꯉꯛꯄꯅꯤ꯫ ꯐꯨꯠ 10-20 ꯁꯥꯡꯕ ꯋꯥꯆꯦꯠ ꯃꯁꯥꯡ ꯆꯤꯡꯈꯠꯂꯒ ꯍꯥꯏꯗꯨꯅ ꯀꯟꯅꯤꯡꯕ ꯃꯐꯝꯗ ꯀꯟꯕ ꯉꯝꯃꯤ꯫ ꯕ꯭ꯔꯨꯁ ꯂꯤꯅ ꯅꯟꯆꯥꯀꯨ ꯈꯨꯠꯂꯣꯏꯕꯒꯨꯝꯕꯅꯤ, ꯑꯃꯅ ꯍꯦꯛꯇ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯥꯝꯃ ꯂꯩꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯊꯥꯕꯜ ꯆꯣꯡꯕꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯣꯡꯅꯔꯝꯃꯤ꯫ ꯂꯩꯇ꯭ꯔꯒꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯧ ꯍꯅꯨꯕꯤꯁꯤꯡ ꯀꯨꯝꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯌꯩꯊꯣꯛꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯗ ꯇꯧꯕ ꯕꯥꯁꯣꯛ ꯄꯥꯁꯈꯦꯂꯥꯗ ꯃꯥꯝꯃꯅ ꯊꯥꯕ ꯄꯩꯁꯥ ꯈꯨꯊꯥꯃꯛꯁꯨ ꯀꯨꯝꯃꯩ ꯑꯃꯅꯤ꯫ ꯃꯥꯝꯃꯅ ꯂꯨꯅ ꯇꯧꯕꯤꯔꯝꯕꯒꯤ ꯊꯧꯗꯣꯛ ꯋꯥꯔꯤ ꯌꯥꯝꯃꯤ, ꯎꯠꯄꯤꯔꯝꯕ ꯊꯧꯗꯣꯛ ꯇꯝꯕꯤꯔꯝꯕ ꯄꯥꯔꯥ ꯌꯥꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯃꯨꯅꯥꯏꯗꯅ ꯇꯥꯍꯟꯕꯤꯔꯝꯕ ꯃꯃꯤꯁꯨ ꯀꯌꯥꯅꯤ꯫ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯨꯡꯁꯤꯔꯛꯏ꯫ ꯄꯣꯂꯣꯏꯗꯤ ꯐꯠꯈꯤꯗꯦ, ꯃꯁꯥꯃꯛꯅ ꯁꯦꯝꯒꯠꯆꯔꯛꯈꯤꯕ ꯁꯦꯕꯣꯛ ꯁꯈꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯏꯈꯦꯡꯅꯗꯨꯅ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗ ꯃꯃꯤꯡ ꯆꯠꯂꯝꯕ ꯒꯨꯟꯗꯥ ꯀꯌꯥꯅꯤ꯫ ꯃꯥꯝꯃꯒꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕꯗꯤ ꯊꯦꯡꯅꯈꯤꯗꯦ, ꯇꯥꯈꯤꯗꯦ꯫ ꯒꯨꯟꯗꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯩꯀꯥꯏ ꯈꯨꯡꯒꯪꯁꯤꯡꯗꯁꯨ ꯂꯩꯅꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯍꯧꯕ ꯒꯨꯟꯗꯥꯅꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯔꯒ ꯃꯩꯇꯩꯒꯤ ꯍꯥꯏꯅꯕꯤ ꯋꯥꯉꯥꯡꯗ ꯈꯨꯔꯥꯏꯒꯤ ꯁꯥꯙꯨ ꯑꯃꯒ ꯋꯥꯡꯈꯩꯒꯤ ꯒꯨꯟꯗꯥ ꯑꯃꯒ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯊꯣꯔꯛꯈꯤꯔꯝꯒꯅꯤ ꯍꯥꯏꯕꯒꯤꯗꯤ ꯊꯥꯖꯗꯅ ꯊꯣꯛꯈꯤ꯫ ꯃꯩꯇꯩ ꯋꯥꯍꯩ ꯑꯁꯤ ꯀꯔꯤꯗꯒꯤ ꯀꯔꯝ ꯇꯧꯅ ꯊꯣꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯑꯗꯨꯃꯛ ꯄꯣꯛꯇꯨꯅꯇ ꯂꯥꯛꯈꯤꯕ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤ 5-6ꯅꯤ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯒꯤ ꯑꯩꯅ ꯏꯖꯈꯤꯕ ꯋꯥꯔꯦꯡꯁꯤ ꯏꯖꯈꯤꯗꯣꯏ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯀꯣꯂꯦꯖꯗ BSc ꯁꯦꯀꯦꯟ ꯏꯌꯥꯔ ꯇꯝꯂꯤꯕ ꯏꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯏꯊꯥ ꯊꯥꯖꯗꯅ ꯍꯪꯂꯛꯈꯤ, "ꯄꯄꯥ, ꯈꯨꯔꯥꯏ ꯁꯥꯙꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯑꯩꯍꯥꯛ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯅ ꯄꯤꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯃꯛꯅ ꯑꯩꯍꯥꯛ ꯈꯨꯔꯥꯏ ꯁꯥꯙꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩ ꯍꯥꯏꯅꯔꯤꯕ ꯑꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕꯁꯤꯇꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯩꯇꯩꯒꯤ ꯄꯥꯎꯔꯧ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯅꯔꯤꯕ "ꯀꯩ ꯀꯤꯗꯨꯅ ꯆꯦꯜꯂꯒ ꯁꯑꯣꯝ ꯑꯣꯛꯅꯩ" ꯍꯥꯏꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯀꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯂꯒ ꯑꯇꯣꯞꯄ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯑꯣꯖꯥꯁꯤꯡꯅ ꯏꯪꯒ꯭ꯔꯥꯖꯤꯗ "from Charybdis to
ꯁꯤꯂꯥ ꯍꯥꯏꯅ ꯍꯟꯗꯣꯛꯇꯨꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯃꯁꯤꯗ ꯀꯔꯤꯕꯗꯤꯁ ꯍꯥꯏꯕꯁꯤ ꯒ꯭ꯔꯤꯛꯀꯤ ꯂꯥꯏꯋꯥꯔꯤꯗ ꯌꯥꯎꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛ ꯑꯅꯤ ꯁꯝꯅꯍꯟꯕ ꯃꯔꯥꯛ ꯆꯞꯄ ꯈꯣꯡꯂꯝ ꯏꯄꯥꯛ ꯑꯃꯗ ꯂꯩꯕ ꯑꯀꯟꯕ ꯏꯔꯩ ꯑꯃꯅꯤ꯫ ꯁꯤꯂꯥ ꯍꯥꯏꯕꯁꯤꯅ ꯑꯇꯣꯞꯄ ꯈꯣꯡꯂꯝ ꯏꯄꯥꯛ ꯑꯃꯗ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯏꯔꯩ ꯀꯔꯤꯕꯗꯤꯁ ꯀꯤꯕꯗꯒꯤ ꯍꯤꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯛꯄ ꯍꯤꯔꯣꯏꯁꯤꯡꯕꯨ ꯐꯥꯗꯨꯅ ꯆꯥꯊꯣꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯄꯥꯎꯔꯧ ꯑꯁꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯏꯁꯥꯅ ꯀꯣꯟꯅ ꯈꯪꯖꯔꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯩꯇꯩ ꯋꯥꯉꯥꯡꯗ ꯍꯦꯛ ꯍꯦꯛ ꯍꯥꯏꯅꯔꯤꯕ ꯋꯥꯉꯥꯡ ꯑꯁꯤ ꯈꯨꯔꯥꯏ ꯃꯆꯥꯁꯤꯡꯗꯗꯤ ꯃꯤꯔꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯍꯥꯏꯔꯛꯄ ꯇꯣꯏꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯊꯥꯖꯩ꯫ ꯑꯩꯉꯣꯟꯗꯃꯛꯁꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯤꯔꯛꯄ ꯇꯠꯇꯅ ꯊꯦꯡꯅꯔꯤ, ꯉꯁꯤꯐꯥꯎꯁꯨ ꯊꯦꯡꯅꯔꯛꯏ꯫ ꯋꯥꯉꯥꯡ ꯈꯨꯔꯥꯏ ꯃꯩꯇꯩꯒꯤ ꯋꯥꯍꯩ ꯏꯗꯤꯌꯝ ꯈꯨꯔꯥꯏ ꯁꯥꯗꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯃꯒ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯅ ꯆꯦꯠꯅ ꯊꯥꯖꯖꯈꯤ꯫ ꯑꯗꯨꯃꯛꯅ ꯉꯔꯥꯡ ꯅꯍꯥꯟ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯩꯍꯥꯛ ꯈꯨꯔꯥꯏ ꯃꯥꯏꯀꯩꯒꯤ ꯑꯃꯗꯤ ꯑꯇꯩ ꯂꯝꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃ ꯎꯅꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤ꯫ ꯑꯣꯏꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯐꯪꯈꯤꯗꯦ꯫ ꯂꯪꯂꯥ ꯂꯪꯖꯤꯟ ꯂꯤꯈꯨꯟ ꯐꯪꯕ ꯌꯥꯕ ꯂꯥꯏꯔꯤꯛꯁꯨ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯣꯇꯨꯟ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯪꯕꯤꯔꯝꯒꯅꯤ, ꯉꯁꯤꯗꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯦ꯫ ꯃꯥꯅ ꯊꯦꯡꯅꯩ ꯏꯔꯥꯏ ꯂꯥꯏꯅ ꯂꯩ ꯃꯃꯥꯡꯉꯩ ꯃꯥꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯅꯤ꯫ ꯃꯃꯥꯡꯉꯩ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡꯗ ꯈꯨꯔꯥꯏ ꯃꯆꯥ ꯁꯥꯗꯨ ꯑꯃ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯅꯤꯡꯗꯨꯅ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯍꯜꯂꯃꯟꯁꯤꯡꯅ ꯏꯕꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯊꯦꯡꯅꯖꯕꯅꯤ꯫ ꯃꯐꯝ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯁꯥꯙꯨꯁꯤꯡ ꯃꯁꯥ ꯄꯨꯝꯕ ꯎꯠ ꯋꯥꯏꯒ ꯇꯩꯔꯒ ꯌꯥꯝ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜꯒꯤ ꯃꯈꯥ ꯊꯪꯕ ꯔꯣꯝꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗꯁꯨ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯍꯥꯟꯅ ꯂꯛꯁꯃꯤ ꯕꯖꯥꯔ ꯍꯥꯏꯔꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯃꯩꯇꯩꯒꯤ ꯑꯃ ꯊꯣꯜꯂꯤꯕ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯎꯁꯤ 1950ꯒꯤ ꯑꯗꯨꯋꯥꯏ ꯐꯥꯎꯕꯗ ꯑꯆꯧꯕ ꯑꯆꯧ ꯑꯆꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯧꯔꯝꯃꯦ ꯍꯥꯏ꯫ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯈꯣꯡꯁꯤꯗꯩꯁꯤꯗ ꯎꯠ ꯋꯥꯏ ꯇꯩꯕ ꯃꯁꯥꯗ ꯇꯧꯕ ꯂꯥꯏꯅꯤꯡꯕ ꯁꯥꯙꯨ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯝꯃꯦ꯫ ꯃꯁꯤ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯖꯥꯠꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡꯁꯤꯗꯁꯨ ꯉꯁꯥꯏ ꯄꯟꯖꯈ꯭ꯔꯦ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯑꯩꯈꯣꯏꯒꯤ ꯁꯧꯗꯣꯡꯄꯨꯡ, ꯇꯦꯔꯥ ꯋꯥꯡꯊꯣꯟꯕꯤ ꯄꯨꯡ, ꯑꯗꯒꯤ ꯀꯋꯥ ꯂꯝꯗꯥꯏ ꯄꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯒꯤ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯊꯥꯖꯅꯕꯤꯒꯤ ꯄꯔꯤꯡꯗ ꯑꯩꯈꯣই ꯀꯨꯝꯒꯤ ꯁꯔꯣꯏ ꯈꯥꯡꯕ ꯄꯥꯡꯊꯣꯛꯄ ꯃꯐꯝꯁꯦ ꯁꯤꯗꯁꯨ ꯂꯥꯏꯅꯤꯡꯕ ꯃꯤꯁꯤꯡ ꯂꯩꯔꯝꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯡꯉꯩ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡꯗ ꯈꯨꯔꯥꯏ ꯃꯆꯥ ꯁꯥꯙꯨ ꯑꯃ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯋꯥꯡꯈꯩꯔꯣꯝꯗ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯒꯨꯟꯗꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯋꯥꯡꯈꯩ ꯒꯨꯟꯗꯥ ꯑꯗꯨꯅ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡꯗ ꯂꯥꯛꯂꯒ ꯈꯨꯔꯥꯏ ꯁꯥꯙꯨ ꯑꯗꯨꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯔꯕ, ꯂꯛꯅꯕꯤꯔꯕ, ꯃꯐꯤ ꯃꯨꯟꯕꯤꯕꯅꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯇꯠꯇꯅ ꯆꯠꯊꯃꯜꯂꯛꯈꯤꯕꯗꯒꯤ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯅꯣꯡꯃꯗꯤ ꯈꯨꯔꯥꯏ ꯁꯥꯙꯨ ꯑꯗꯨꯅ ꯍꯥꯟꯅꯅ ꯊꯧꯔꯥꯡꯗꯨꯅ ꯊꯝꯂꯕ ꯊꯥꯡꯖꯧ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯋꯥꯡꯈꯩ ꯒꯨꯟꯗꯥ ꯑꯗꯨ ꯌꯥꯟꯅꯕ ꯇꯦꯝꯁꯤꯡꯅꯈꯤ꯫ ꯃꯗꯨꯗ ꯈꯪꯍꯧꯗꯅ ꯊꯛꯀꯠꯈ꯭ꯔꯕ ꯅꯍꯥꯟꯈꯩ ꯁꯥꯙꯨꯅꯦꯅ ꯃꯥꯅ ꯂꯥꯛꯑꯒ ꯂꯛꯅꯕꯤꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯇꯧꯔꯒ ꯅꯨꯃꯤꯠꯇꯨꯗꯗꯤ ꯍꯦꯛꯇ ꯊꯥꯡꯖꯧ ꯑꯃ ꯁꯠꯇꯣꯔꯛꯑꯒ ꯌꯥꯟꯅꯕ ꯇꯧꯔꯛꯄꯗꯗꯤ ꯏꯊꯛ ꯊꯛꯀꯠꯈꯤꯗꯅ ꯃꯥꯅ ꯈꯪꯍꯧꯗꯅ ꯋꯥꯡꯈꯩ ꯒꯨꯟꯗꯥ ꯑꯗꯨ ꯃꯔꯩꯀꯥꯏ ꯋꯥꯡꯈꯩꯔꯣꯝꯗꯗꯤ ꯆꯦꯟꯗ꯭ꯔꯗꯨꯅ ꯈꯨꯔꯥꯏꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯎꯈ꯭ꯔꯨꯜ ꯂꯣꯛꯀꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯦꯟꯖꯥꯅꯤ꯫ ꯑꯗꯨꯗꯁꯨ ꯈꯨꯔꯥꯏ ꯁꯥꯙꯨ ꯑꯗꯨꯅ ꯑꯗꯨꯝ ꯇꯥꯟꯅꯕꯗꯨꯅ ꯑꯗꯨꯝ ꯇꯥꯟꯅꯔꯛꯈꯤꯕꯗꯒꯤ ꯈꯨꯔꯥꯏ ꯆꯥꯏꯔꯦꯟꯊꯣꯡ ꯂꯥꯟꯊꯣꯛꯑꯒ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯈꯣꯝꯃꯤꯗꯣꯛ ꯄꯥꯡꯒꯟ ꯇꯥꯔꯛꯑꯒ ꯑꯗꯩ ꯈꯣꯝꯃꯤꯗꯣꯛ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ 7 MR ꯆꯪꯈꯤꯕꯒꯤꯁꯤ ꯍꯦꯛ ꯇꯧꯔꯒꯅ ꯑꯩꯈꯣꯏ ꯈꯥꯕꯩꯁꯣꯏ ꯄꯥꯡꯒꯟ ꯆꯤꯡꯗꯣꯔꯤꯃꯤ꯫ ꯈꯥꯕꯩꯁꯣꯏ ꯄꯥꯡꯒꯟꯒꯤ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯈꯔꯗꯪ ꯆꯠꯂꯒ ꯂꯝꯍꯥꯡꯗ ꯐꯪꯗꯨꯅ ꯂꯝꯍꯥꯡ ꯂꯝꯄꯥꯛ ꯑꯗꯨꯃꯛꯇꯗ ꯒꯨꯟꯗꯥ ꯑꯗꯨ ꯑꯩꯈꯣꯏ ꯊꯥꯡꯖꯧꯗꯨꯅ ꯌꯥꯜꯂꯒ ꯍꯥꯠꯄꯖꯥꯠꯅꯤ꯫ ꯒꯨꯟꯗꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯥꯙꯨ ꯃꯁꯥꯃꯛꯅ ꯄꯨꯡ ꯑꯣꯏꯅ ꯂꯩꯕꯥꯛ ꯊꯣꯟꯗꯨꯅ ꯃꯐꯝ ꯑꯃꯠꯇꯗ ꯑꯩꯈꯣꯏ ꯂꯩꯔꯣꯟ ꯆꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯄꯨꯡ ꯂꯩꯔꯛꯈꯤꯕ ꯂꯝꯄꯥꯛ ꯑꯗꯨ ꯋꯥꯡꯈꯩ ꯄꯨꯡꯖꯥꯎ ꯍꯥꯏꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏ ꯗ ꯂꯩꯔꯤꯕ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦ ꯒ꯭ꯔꯥꯎꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯅꯤ ꯋꯥꯡꯈꯩ ꯄꯨꯡꯖꯥꯎ ꯍꯥꯏꯁꯦ꯫ ꯋꯥꯡꯈꯩ ꯄꯨꯡꯖꯥꯎꯒꯤꯗ ꯂꯩꯔꯝꯃꯤꯕ ꯄꯨꯡꯁꯤ ꯑꯩꯈꯣꯏꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩꯅ
ꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯋꯥꯅꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯁꯤꯗꯩꯁꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯝꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯠꯆꯒꯦꯅ ꯇꯧꯔꯛꯄꯁꯤꯗ ꯑꯩꯅ ꯈꯨꯔꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯗꯒꯤ ꯑꯍꯟ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ 5-10 ꯍꯟꯕ ꯑꯍꯟꯁꯤꯡꯗ ꯍꯪꯉꯤ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯄꯨꯡꯖꯥꯎꯗ ꯄꯨꯡ ꯂꯩꯔꯝꯃꯤ ꯁꯤ ꯆꯨꯝꯕ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯃꯇꯝꯐꯥꯎꯗ ꯀꯣꯟꯅ ꯇꯦꯝꯊꯣꯛꯈꯤꯕꯅꯤ ꯁꯨꯝ ꯁꯟꯖꯥꯕꯨꯡ ꯑꯣꯏꯕꯒꯤ ꯀꯩꯗꯧꯕꯒꯤ ꯃꯌꯥꯝꯅ ꯂꯩꯕꯥꯛꯀ ꯍꯣꯠꯅꯕꯒꯤꯁꯨ ꯂꯧꯅꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯈꯣꯝ ꯊꯣꯛꯄ ꯃꯦꯟꯅꯕ ꯁꯨꯝ ꯈꯖꯤꯛ ꯇꯦꯝꯊꯣꯛꯈꯤꯗꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯥꯟꯅ ꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯈꯪꯍꯧꯏ ꯌꯥꯝ ꯆꯥꯎꯕ ꯄꯨꯡ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯋꯥꯡꯈꯩꯒꯤ ꯒꯨꯟꯗꯥꯒꯤ ꯑꯁꯤꯕ ꯃꯐꯝ ꯇꯧꯕꯁꯤ ꯑꯆꯧꯕ ꯄꯨꯡ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯁꯥꯗꯨꯁꯤꯅ ꯃꯥꯁꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯇꯧꯔꯒ ꯊꯣꯛꯂꯛꯈꯤꯕ ꯖꯥꯠꯅꯤ ꯑꯗꯨꯗꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯈꯨꯔꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯁꯥꯗꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯁꯤ ꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯗꯨ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯅꯣꯗ ꯃꯁꯤ ꯈꯨꯔꯥꯏ ꯃꯥꯏꯀꯩꯒꯤ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯗꯨꯅ ꯂꯤꯕꯤꯔꯛꯈꯤꯕ ꯋꯥꯍꯩ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤꯗꯤ ꯆꯞ ꯆꯥꯕ ꯑꯩ ꯊꯤꯖꯤꯟꯖꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯥꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯏꯌꯥꯝꯕꯅꯤ ꯑꯗꯨ ꯃꯣꯏ ꯃꯥꯅ ꯇꯥꯛꯄꯤꯔꯝꯕꯁꯦ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯅꯠꯇ꯭ꯔꯒꯗꯤ ꯈꯨꯔꯥꯏꯒꯤ ꯁꯥꯗꯨ ꯑꯃꯒ ꯋꯥꯡꯈꯩꯒꯤ ꯒꯨꯟꯗꯥ ꯑꯃꯒ ꯃꯥꯟꯅꯩ ꯍꯥꯏꯁꯤ ꯍꯦꯛꯇ ꯂꯩꯔꯛꯑꯝꯃꯣꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯔꯝꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯩꯅ ꯊꯤꯖꯤꯟꯖꯔꯨꯕꯗꯒꯤ ꯐꯪꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯅ ꯃꯔꯛꯇ ꯇꯥꯟꯅꯕꯤꯕ ꯈꯨꯔꯥꯏ ꯁꯥꯗꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯈꯨꯔꯥꯏꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯁꯥꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝ ꯇꯧꯕ ꯉꯝꯃꯤ ꯀꯩꯗꯧꯏ ꯇꯞ ꯇꯞꯄ ꯃꯥꯜꯂꯒꯁꯨ ꯌꯥꯝ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯁꯦꯟꯁꯇ ꯄꯨꯕ ꯅꯠꯇꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯗꯒꯤ ꯍꯥꯏꯅꯔꯛꯈꯤꯕ ꯋꯥꯍꯩꯅꯤ ꯈꯨꯔꯥꯏꯒꯤ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡꯗ ꯂꯥꯏ ꯅꯤꯡꯉꯝꯕ ꯁꯥꯗꯨ ꯏꯇꯞ ꯇꯞꯆꯕ ꯑꯃꯅ ꯃꯥꯅ ꯃꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯔꯕ ꯂꯛꯅꯕꯤꯔꯕ ꯋꯥꯡꯈꯩꯒꯤ ꯒꯨꯟꯗꯥ ꯑꯃꯕꯨ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯍꯥꯠꯈꯤꯕ ꯐꯨꯝꯈꯤꯕ ꯃꯐꯝꯗꯨꯕꯨ ꯋꯥꯡꯈꯩ ꯄꯨꯡꯖꯥꯎ ꯍꯥꯏꯅ ꯈꯪꯅꯔꯛꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯈꯨꯔꯥꯏꯒꯤ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯌꯥꯝꯗꯒꯤ ꯀꯩꯅꯣꯝꯃ ꯍꯦꯛ ꯅꯥꯇꯩ ꯆꯥꯗꯕꯕꯨ ꯑꯣꯏꯔꯁꯨ ꯈꯔ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄ ꯊꯕꯛꯄꯨ ꯇꯧꯔꯛꯑꯦ ꯍꯥꯏꯅꯔꯤꯗꯨꯅ ꯈꯨꯔꯥꯏ ꯁꯥꯗꯨꯒ ꯋꯥꯡꯈꯩ ꯒꯨꯟꯗꯥꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅꯤꯅ ꯍꯦꯛ ꯍꯥꯏꯅꯕꯤꯕ ꯌꯥꯎꯏ ꯃꯁꯤ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯅꯔꯛꯈꯤꯕꯅꯤ ꯃꯁꯤ ꯏꯆꯝ ꯆꯝꯅ ꯑꯩꯍꯥꯛꯅ ꯈꯨꯔꯥꯏ ꯃꯆꯥ ꯑꯃ ꯑꯣꯏꯅꯁꯨ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯇꯝꯖꯕ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯇꯝꯖꯕ ꯑꯣꯏꯅ ꯊꯝꯖꯒꯦꯅ ꯉꯁꯤ ꯑꯩ ꯊꯝꯖꯕꯅꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯁꯅꯥꯇꯣꯝꯕꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ